ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏ ꯈꯨꯔꯥꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯌꯨꯝ ꯑꯃꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯈꯛꯀꯤ ꯋꯥꯔꯤꯅꯤ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯃꯧ ꯑꯅꯤꯒꯤ ꯅꯣꯛꯅꯤꯡꯕ ꯀꯨꯝꯍꯩ ꯑꯃꯈꯛꯅꯤ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯂꯩ ꯃꯧ ꯃꯈꯣꯏ ꯑꯅꯤꯇꯅꯤ ꯃꯧ ꯑꯅꯤꯁꯤ ꯑꯃꯅ ꯑꯃꯕꯨ ꯌꯥꯝꯅ ꯌꯥꯅꯗꯦ ꯑꯃꯅ ꯑꯃꯕꯨ ꯌꯥꯝꯅ ꯌꯦꯡꯊꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯌꯦꯡꯊꯤꯅꯕ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯕꯨ ꯀꯣꯟꯅ ꯇꯧꯅꯔꯛꯄꯒꯤ ꯋꯥꯔꯤ ꯑꯃꯈꯛꯅꯤ ꯑꯌꯨꯛꯅꯤ ꯃꯇꯝꯗꯨ ꯄꯥꯡꯉꯟ ꯉꯟꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯀꯅꯥꯒꯨꯝꯕ ꯊꯕꯛ ꯏꯪꯈꯥꯡ ꯀꯟꯕ ꯌꯨꯝ ꯑꯃꯗꯗꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯟꯁꯥꯡ ꯇꯣꯛꯇꯨꯅ ꯊꯕꯛ ꯆꯠꯅꯈ꯭ꯔꯕ ꯃꯇꯝꯅꯤ ꯆꯟꯗꯣꯜ ꯎꯄꯨ ꯑꯗꯨꯃ ꯃꯃꯥꯡꯗ ꯊꯝꯂꯦ ꯍꯥꯏꯔꯒ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯑꯔꯨꯕꯤ ꯐꯝꯂꯤ ꯁꯨꯔ ꯇꯥꯗꯕ ꯏꯁꯩ ꯃꯌꯦꯛ ꯈꯔꯁꯨ ꯃꯆꯤꯜ ꯑꯗꯨꯗ ꯉꯥꯡꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯅ ꯁꯛꯂꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯃꯄꯥꯗ ꯆꯞ ꯆꯥꯅ ꯊꯝꯃꯤ ꯑꯗꯨꯒ ꯈꯣꯏꯔꯣꯡ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯁꯤꯗ ꯍꯤꯗꯥꯛ ꯇꯩꯔꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯤ ꯍꯥꯏꯖꯩ ꯃꯊꯟꯇ ꯍꯟꯗꯦꯀꯣ ꯂꯥꯏꯃ ꯍꯟꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯀꯩꯅꯣ ꯍꯦꯛꯇ ꯅꯝꯊꯨꯔꯦ ꯍꯥꯏꯕ ꯂꯩꯀꯥꯏ ꯑꯁꯤ ꯂꯩꯔꯤꯕ ꯃꯧꯁꯤꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯎꯕ ꯐꯖꯕꯒꯤ ꯂꯝ ꯑꯁꯤꯗ ꯑꯩꯅ ꯍꯦꯛꯇ ꯅꯝꯊꯨꯔꯦ ꯍꯥꯏꯕ ꯐꯖꯕ ꯀꯥꯏꯁꯦ ꯌꯥꯗꯦꯀꯣ ꯐꯖꯕ ꯍꯥꯏꯕꯁꯦ ꯄꯥꯛ ꯍꯦꯛꯇ ꯍꯟꯕꯁꯨ ꯌꯥꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯁꯤꯅꯤ ꯀꯩꯅꯣ ꯊꯥꯏꯅ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯑꯍꯤꯡ ꯐꯥꯎꯕ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯒꯨꯜꯃꯣꯔ ꯍꯧꯕꯗꯣ ꯃꯗꯨꯒꯤ ꯄꯥꯝꯕꯤꯗꯨꯗ ꯄꯥꯈꯪ ꯀꯌꯥꯅ ꯁꯦꯛꯄꯤꯅ ꯌꯥꯟꯊꯗꯨꯅ ꯇꯣꯡꯕꯒꯨꯝ ꯆꯔꯣꯡ ꯇꯣꯡꯗꯨꯅ ꯂꯩꯈꯤꯕꯗꯣ ꯅꯨꯡꯁꯤꯗ ꯃꯇꯝꯗꯣ ꯑꯩꯅ ꯁꯝꯂꯥꯡ ꯀꯣꯏꯀꯛꯅꯔꯤꯉꯩ ꯁꯝꯂꯥꯡꯅ ꯅꯤꯡꯇꯨ ꯌꯩꯔꯤꯉꯩ ꯂꯩꯍꯧ ꯂꯩꯌꯦꯟ ꯑꯃꯅꯤ ꯁꯝꯖꯤ ꯃꯇꯣꯟꯗ ꯌꯦꯠꯁꯤꯜꯂꯒ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯅꯤꯡꯊꯦꯛ ꯊꯦꯛꯇꯨꯅ ꯆꯠꯈꯤꯕꯗꯣ ꯑꯩꯒꯤ ꯐꯖꯕꯗ ꯄꯥꯈꯪ ꯃꯌꯥꯝ ꯑꯃꯅ ꯉꯥꯎꯈꯤꯕꯗꯣ ꯉꯔꯥꯡꯇ ꯑꯣꯏꯔꯨꯕ ꯍꯦꯛ ꯈꯜꯂꯨꯏꯗ ꯅꯨꯡꯁꯤ ꯃꯇꯝꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯇꯝꯗꯣ ꯍꯜꯂꯛꯂꯔꯣꯏꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯐꯖꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯍꯟꯗ꯭ꯔꯤ ꯀꯩꯅ ꯃꯌꯦꯛ ꯃꯥꯡꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃꯛ ꯐꯖꯩ ꯌꯥꯝꯅ ꯐꯖꯩ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯐꯤꯔꯣꯜ ꯁꯨꯔꯤꯕ ꯊꯥꯕꯜꯂꯩꯅ ꯃꯆꯦꯅ ꯃꯪꯒꯣꯜꯗꯒꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯥꯔꯨꯏ ꯃꯗꯨꯕꯨ ꯇꯥꯔꯨꯕꯗ ꯃꯍꯥꯛ ꯃꯈꯣꯏꯗ ꯀꯥꯏꯗꯣ ꯁꯥꯎꯅꯤꯡꯕꯅ ꯍꯦꯛ ꯂꯣꯏꯖꯩ ꯍꯥꯏꯖꯩ ꯃꯥꯁꯨ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯖꯁꯦ ꯍꯥꯏꯕꯁꯤꯕꯨ ꯃꯊꯟꯇ ꯐꯖꯩꯗ ꯍꯥꯏꯖꯕꯁꯤꯕꯨ ꯀꯔꯤꯅꯣ ꯂꯥꯏꯃ ꯇꯟꯗꯦꯗ ꯏꯀꯥꯏꯖꯗꯦꯕ ꯂꯥꯏꯃ ꯐꯖꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯅ ꯍꯥꯏꯔꯛꯀꯗꯕꯅꯤ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯥꯗꯤ ꯃꯥ ꯃꯊꯟꯇ ꯄꯪꯍꯥꯏꯗ ꯍꯥꯏꯔꯒ ꯂꯩ ꯇꯧꯖ ꯁꯥꯔꯤꯁꯤ ꯃꯤꯠꯁꯨ ꯅꯝꯇꯣꯏꯕ ꯌꯨꯝ ꯑꯁꯤꯗ ꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯩ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤ ꯀꯗꯥꯏꯗꯅꯣ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯀꯣꯛ ꯍꯣꯡꯗꯣꯛꯈ꯭ꯔꯕꯅ ꯐꯕꯅꯦꯕ ꯑꯅꯝ ꯀꯜꯂꯒ ꯁꯤꯗꯩꯁꯤꯗ ꯁꯨꯔꯨ ꯅꯥꯏꯅ ꯑꯗꯨꯝ ꯂꯩꯌꯦꯕ ꯉꯥꯏꯍꯥꯛꯇ ꯐꯤꯔꯣꯜ ꯈꯔ ꯁꯨꯕꯁꯦ ꯁꯨꯛꯐꯝ ꯍꯦꯛ ꯈꯪꯍꯟꯗꯦ ꯍꯥꯏꯕꯅꯤꯗ ꯏꯁꯩꯁꯨ ꯉꯪꯖꯕ ꯁꯥꯔꯤ ꯁꯨꯛ ꯇꯥꯏ ꯈꯪꯗꯦ ꯇꯥꯗꯤ ꯈꯪꯗꯦ ꯇꯥꯅꯤꯡꯗꯕꯅ ꯑꯃꯅ ꯇꯧꯕ ꯊꯕꯛꯇ ꯑꯃꯅ ꯋꯥ ꯉꯥꯡꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯧꯅ ꯁꯥꯅꯤ ꯐꯟ ꯆꯣꯡꯊꯣꯛꯇꯨꯅ ꯍꯥꯏꯗꯦ ꯍꯥꯏꯕ ꯈꯛꯇꯅꯤ ꯇꯨꯃꯤꯟꯅ ꯂꯣꯏꯅ ꯉꯥꯡꯅꯔꯤꯕ ꯍꯥꯏꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯔꯨꯕꯤꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯆꯤꯟꯕꯥꯜ ꯑꯗꯨꯗ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯆꯨꯗꯨ ꯐꯖꯅ ꯁꯪꯖꯤꯜꯂꯤ ꯀꯦꯕ ꯃꯧꯕꯨ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯩ ꯃꯄꯥꯝ ꯌꯨꯝꯗ ꯂꯩꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯀꯦꯔꯒꯗ ꯂꯩꯔꯛꯏ ꯈꯨꯖꯤꯟ ꯈꯨꯌꯥ ꯐꯦꯡꯗꯨꯅ ꯂꯩꯔꯛꯄꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯣꯏꯔꯛꯏ ꯊꯕꯛ ꯏꯪꯈꯥꯡ ꯀꯌా ꯍꯩꯇꯦ ꯁꯤꯗ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯛꯂ ꯃꯇꯝ ꯑꯁꯤꯗꯅ ꯃꯄꯨꯔꯣꯏꯕꯗ ꯃꯍꯥꯛꯅ ꯍꯦꯛꯇ ꯀꯦꯁꯤꯟꯅꯩ ꯑꯗꯨꯒ ꯊꯕꯛ ꯑꯌꯥꯝꯕ ꯃꯄꯨꯔꯣꯏꯕꯗ ꯂꯣꯏꯅ ꯇꯧꯍꯜꯂꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯃꯋꯣꯏꯔꯤ ꯊꯥꯕꯜꯂꯩꯅ ꯃꯁꯤ ꯑꯔꯨꯕꯤꯁꯤꯕꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯖꯩ ꯇꯩꯁꯤꯟꯒꯦ ꯅꯪ ꯆꯠ ꯇꯩꯁꯤꯟꯒꯦ ꯁꯤꯗꯧ ꯃꯄꯣꯛꯅꯤ ꯀꯦꯔꯒ ꯍꯤꯡꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯩꯒꯤ ꯐꯖꯕꯁꯤꯗ ꯃꯤ ꯈꯔ ꯀꯂꯠꯅꯍꯟꯒꯦ ꯆꯥꯛꯍꯟꯒꯦ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯇꯥꯔꯤꯕ ꯑꯩꯒꯤ ꯁꯛꯇꯝꯒꯤ ꯃꯃꯤ ꯍꯦ ꯁꯤꯗ ꯍꯤꯗꯥꯛ ꯅꯪꯅ ꯀꯣꯛꯂꯕꯁꯨ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯇꯥꯎꯀꯣ ꯑꯩꯒꯤ ꯈꯖꯥꯏ ꯑꯁꯦ ꯈꯔ ꯉꯥꯡꯕ ꯋꯥꯠꯄ ꯃꯥꯜꯂꯤꯗ ꯍꯌꯥꯏ ꯑꯃꯨꯟꯕꯒꯨꯝꯅ ꯉꯥꯡꯂꯒꯗ ꯐꯖꯕꯅꯤ ꯈꯔꯒ ꯉꯥꯡꯍꯟꯒꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯃꯥꯏꯗ ꯊꯥꯅꯅꯕꯗꯣ ꯍꯥꯏꯗꯨꯅ ꯃꯈꯖꯥꯏ ꯑꯗꯨ ꯈꯔꯒ ꯉꯥꯡꯍꯜꯂꯤ ꯊꯥꯕꯜꯂꯩꯅ ꯑꯃꯨꯛ ꯍꯥꯏꯖꯩ ꯃꯌꯨꯝ ꯄꯥꯜꯂꯕꯤ ꯊꯥ ꯂꯦꯞꯂꯕꯤ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯦꯅꯤꯡ ꯆꯥꯅꯤꯡꯕꯁꯤꯕꯨ ꯀꯔꯤꯅꯣ ꯂꯥꯏꯃ ꯇꯟꯖꯩꯗ ꯍꯩꯅꯗꯕ ꯑꯃ ꯌꯥꯎꯋꯦꯕ ꯊꯥꯏꯅꯗꯒꯤ ꯍꯧꯅꯁꯨ ꯀꯦꯔꯛꯂꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯈꯔꯁꯨ ꯀꯦꯕ ꯃꯧꯗꯣ ꯍꯜꯂꯨꯗꯅ ꯑꯗꯨꯁꯨ ꯅꯠꯇꯦ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯃꯥꯒꯤ ꯑꯁꯤꯒꯤ ꯆꯟꯗꯣꯟ ꯎꯄꯨꯁꯦ ꯊꯥꯡꯗꯣꯔꯛꯂꯅꯤ ꯑꯗꯒꯤ ꯐꯩꯁꯨ ꯈꯪꯗꯕ ꯐꯠꯇꯦꯁꯨ ꯈꯪꯗꯕ ꯀꯦꯅꯕ ꯈꯔꯁꯤꯅ ꯃꯃꯥꯏꯗ ꯈꯔ ꯊꯥꯖꯤꯟ ꯄꯤꯁꯨꯝꯗ ꯈꯔ ꯌꯦꯛꯁꯤꯟ ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯀꯥꯏꯗꯧꯔꯕ ꯃꯩ ꯆꯠꯂꯕꯁꯦ ꯊꯥꯡꯗꯣꯛ
ꯊꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯗꯧꯔꯤꯕ ꯑꯗꯨꯒꯁꯨ ꯐꯖꯕꯗ ꯃꯍꯥꯛꯁꯦ ꯃꯄꯥ ꯂꯩꯇ꯭ꯔꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯂꯩꯔꯤꯕ ꯃꯧꯁꯤꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯎꯕ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯝꯇ ꯂꯩꯇ꯭ꯔꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯔꯒꯦ ꯍꯥꯏꯕꯅꯤꯗ ꯃꯥꯕꯨ ꯃꯃꯥꯏꯁꯤꯗ ꯈꯔ ꯌꯦꯛꯁꯤꯟ ꯇꯩꯁꯤꯜꯂꯒ ꯃꯍꯥꯛ ꯑꯁꯦ ꯐꯖꯔꯦ ꯁꯤꯅꯦꯕ ꯌꯦꯡꯅꯤꯡꯗꯕꯅ ꯑꯩꯗꯤ ꯐꯖꯕ ꯍꯥꯏꯕꯁꯤꯗꯤ ꯀꯦꯔꯕꯁꯨ ꯑꯗꯨꯝ ꯐꯖꯅꯤ ꯑꯩꯁꯦ ꯀꯩꯁꯨ ꯊꯣꯏꯅ ꯀꯦꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯝ ꯐꯖꯩ ꯁꯤꯅꯦ ꯊꯥꯡꯉꯩ ꯁꯦꯡꯅ ꯐꯖꯕ ꯍꯥꯏꯁꯦ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ ꯈꯪꯗꯦꯗ ꯉꯁꯤꯗꯤ ꯋꯥꯈꯜ ꯀꯩꯁꯦ ꯌꯥꯝꯅ ꯃꯔꯥꯡ ꯇꯧꯏ ꯀꯣꯏꯕꯗꯨꯝ ꯈꯪꯆꯠ ꯆꯠꯅꯤꯡꯉꯤꯗ ꯅꯨꯄꯥ ꯐꯪꯂꯦ ꯊꯕꯛ ꯆꯠꯊꯣꯛꯈꯤ ꯅꯠꯇꯦ ꯑꯩꯕꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯐꯠ ꯂꯥꯎꯅ ꯀꯣꯏꯊꯣꯛꯂꯨꯕꯅ ꯐꯗꯣꯏ ꯖꯥꯠꯂꯣ ꯊꯥꯕꯂꯩꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯖꯩ ꯑꯩꯅ ꯁꯣꯝꯗ ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯔꯤ ꯑꯗꯨꯒ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯨꯝ ꯑꯁꯤꯗ ꯃꯀꯦ ꯁꯦꯝꯗꯨꯅ ꯂꯩꯕꯅꯦꯕ ꯑꯩꯈꯣꯏ ꯑꯇꯩꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯍꯥꯏꯕꯅꯤꯗ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯍꯦꯛ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯁꯤ ꯌꯧꯅ ꯂꯨꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤꯗꯤ ꯀꯗꯥꯏ ꯏꯁꯥ ꯈꯔ ꯉꯝꯗꯦ ꯆꯥ ꯈꯔ ꯊꯣꯡꯕꯤꯌꯨ ꯍꯥꯏꯕ ꯐꯥꯎꯕ ꯍꯦꯛ ꯌꯥꯗꯕ ꯌꯥꯝꯅ ꯈꯦꯠꯅꯩ ꯍꯥꯏꯔꯤꯕꯁꯤ ꯏꯇꯩꯅ ꯏꯆꯦꯕꯨ ꯂꯨꯅ ꯇꯧꯕꯅ ꯑꯩꯉꯣꯟꯗꯒꯤ ꯌꯥꯝ ꯍꯦꯜꯂꯤ ꯌꯦꯡꯉꯨ ꯃꯤꯒꯤꯗꯤ ꯃꯀꯦ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒ ꯑꯩꯅ ꯁꯨꯃꯥꯏꯅꯁꯨ ꯄꯦꯟꯗꯦꯗꯀꯣ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨ ꯃꯈꯥꯗ ꯊꯝꯈ꯭ꯔꯦ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯥꯔꯦ ꯐꯖꯔꯦ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯐꯅꯦꯛ ꯐꯖꯕ ꯑꯃ ꯍꯣꯡꯗꯣꯛꯂꯒ ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯑꯩ ꯀꯣꯏꯊꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯟꯗꯣꯜ ꯎꯄꯨꯗꯨ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯐꯅꯦꯛ ꯃꯆꯨ ꯊꯣꯛꯄ ꯑꯃ ꯍꯣꯡꯗꯣꯛꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯎꯈꯣꯡꯇꯦꯟꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯨꯡꯃꯥꯡ ꯑꯃꯨꯛ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯃꯆꯤꯜ ꯑꯗꯨꯗ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯁꯣꯜꯂꯝꯂꯒ ꯃꯍꯥꯛ ꯁꯨꯃꯥꯡꯗ ꯀꯨꯝꯊꯈ꯭ꯔꯦ ꯊꯦꯛꯇꯨꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯊꯥꯕꯂꯩ ꯃꯁꯦꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯂꯦꯞꯇꯨꯅ ꯍꯥꯏꯖꯍꯧꯏ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯂꯤꯕꯅꯦꯕꯁꯦ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯗꯣ ꯊꯣꯛꯅ ꯃꯤꯒꯤꯗꯤ ꯃꯧ ꯑꯇꯣꯝꯕꯤꯅ ꯐꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯃꯧ ꯑꯍꯜ ꯑꯣꯏꯅ ꯐꯠꯇ꯭ꯔꯦ ꯑꯗꯨꯕꯨꯗꯤ ꯃꯤꯒꯤꯗꯤ ꯅꯨꯄꯥ ꯐꯩ ꯏꯆꯦꯅ ꯍꯥꯏꯔꯤꯃꯈꯩ ꯏꯇꯩꯅ ꯂꯣꯏꯅ ꯌꯥꯏꯌꯦꯕ ꯁꯨꯝ ꯅꯨꯡꯁꯤꯗꯕꯤ ꯏꯆꯦ ꯅꯔꯣꯟꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯊꯛꯇ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯃꯌꯥꯝ ꯀꯥꯟꯅꯗꯦꯗ ꯑꯩ ꯅꯍꯥꯟꯒꯤ ꯃꯥꯏꯕꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯒ ꯆꯠꯂꯒ ꯋꯥꯁꯦ ꯀꯨꯞꯅ ꯑꯃꯨꯛꯇ ꯇꯥꯟꯅꯔꯨꯈꯤꯒꯦ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯗꯅꯕ ꯑꯩ ꯂꯣꯟ ꯑꯣꯏꯔꯕꯁꯨ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯏꯃꯨꯡꯗ ꯐꯠ ꯆꯪꯉꯤ ꯃꯐꯤ ꯑꯃ ꯍꯣꯡꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯃꯁꯤ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯁꯤꯟꯅ ꯊꯣꯛꯅ ꯍꯦꯛꯇ ꯂꯥꯎꯅꯕ ꯉꯥꯡꯅꯕꯗꯨ ꯃꯍꯥꯛ ꯇꯁꯦꯡꯅ ꯄꯥꯝꯗꯦ ꯃꯥꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕ ꯍꯥꯏꯕꯕꯨ ꯃꯁꯤꯒ ꯃꯇꯩꯒꯅ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯍꯣꯡꯗꯣꯛꯇꯨꯅ ꯇꯣꯉꯥꯟꯅ ꯂꯩꯈꯤꯕꯁꯤꯅꯤ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯃꯈꯣꯏꯒ ꯄꯨꯟꯅ ꯁꯨꯔꯨ ꯅꯩꯁꯤꯟꯗꯨꯅ ꯂꯩꯕꯁꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯄꯥꯝꯗꯦ ꯑꯗꯨꯅꯕꯨ ꯃꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯁꯨꯛꯂꯩ ꯂꯩꯅꯤꯡꯗꯅꯕ ꯃꯥꯏꯕ ꯑꯃ ꯂꯣꯟꯅ ꯇꯥꯟꯅꯗꯨꯅ ꯊꯕꯛ ꯇꯧꯒꯦ ꯑꯁꯤꯅꯤ ꯌꯨꯝꯒꯤ ꯊꯣꯡꯗꯨ ꯐꯠ ꯉꯥꯁꯤꯜꯂꯝꯂꯒ ꯃꯥꯁꯨ ꯃꯈꯣꯡ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯅꯍꯥꯟ ꯂꯥꯛꯆꯔꯝꯕꯗꯨꯅꯤ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯥ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯊꯥꯕꯂꯩꯅ ꯃꯥꯏꯕ ꯍꯩꯇꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏ ꯃꯥꯏꯕ ꯍꯩꯇꯣꯟ ꯃꯃꯤꯠ ꯑꯅꯤꯗꯨ ꯁꯪꯇ꯭ꯔꯤꯛ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ ꯈꯨꯝꯂꯛꯏ ꯀꯔꯤꯒꯤ ꯅꯤꯡꯁꯤꯡꯗꯅꯤ ꯁꯦ ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯁꯤꯅ ꯍꯦꯛ ꯎꯈꯤꯕ ꯃꯤ ꯑꯃꯇ ꯑꯩꯅ ꯈꯛ ꯀꯥꯎꯕ ꯂꯩꯇꯦ ꯁꯨꯛꯀꯥꯎ ꯀꯥꯎꯕꯤꯕꯖꯥꯠ ꯅꯠꯇꯦꯗ ꯅꯤꯡꯁꯤꯡꯉꯤ ꯃꯥꯕꯨ ꯑꯗꯨꯝꯅ ꯅꯤꯡꯁꯤꯡꯂꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯕ ꯑꯃ ꯐꯥꯎꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯖꯩ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯩꯕు ꯅꯤꯡꯁꯤꯡꯕꯤꯔꯝꯕꯁꯦ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯐꯈ꯭ꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯒꯤꯁꯦ ꯅꯍꯥꯟ ꯑꯩꯅ ꯑꯣꯖꯥ ꯃꯥꯏꯕꯗ ꯍꯥꯏꯔꯝꯈꯤꯕ ꯋꯥꯗꯣ ꯑꯗꯨꯒꯤ ꯑꯃꯨꯛꯀ ꯂꯥꯛꯂꯤꯕꯅꯤ ꯋꯥꯐꯝꯗꯨꯕꯨ ꯑꯣꯖꯥ ꯃꯥꯏꯕ ꯀꯝꯗꯧꯁꯦꯕ ꯏꯕꯦꯝꯃꯒꯤ ꯋꯥꯐꯝ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯣꯖꯥꯕꯨ ꯀꯥꯎꯕꯤꯔꯕ꯭ꯔꯣ ꯑꯃꯁꯨ ꯃꯌꯥꯝ ꯑꯃꯅꯤꯗꯣ ꯅꯪꯒꯤ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯀꯅꯥꯒꯤ ꯃꯅꯦꯝꯅ ꯌꯦꯡꯁꯤꯜꯂꯛꯄꯒꯤ ꯃꯟꯇ꯭ꯔ ꯑꯗꯒꯤ ꯀꯅꯥꯒꯤ ꯑꯃꯅ ꯃꯄꯨꯔꯣꯏꯕꯕꯨ ꯁꯨꯝꯕꯒꯤ ꯃꯈꯜ ꯀꯌꯥ ꯑꯃꯅꯤ ꯌꯥꯝꯃꯟꯗꯅ ꯑꯩꯗꯤ ꯀꯥꯎꯔꯤꯅꯤ ꯑꯗꯨꯕꯨꯗꯤ ꯁꯨꯝ ꯀꯥꯎꯐꯝ ꯊꯣꯛꯏ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯒꯤ ꯋꯥꯁꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦꯀꯣ ꯍꯥꯏꯌꯨ ꯀꯔꯤ ꯋꯥꯅꯣ ꯇꯥꯁꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯍꯦꯛ ꯇꯧꯕꯤꯕ ꯇꯥꯔꯕ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯑꯋꯥꯃꯜꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯖꯔꯤ ꯑꯩꯒꯤꯗꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯁꯤꯃ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯕꯗꯤ ꯃꯥꯏ ꯄꯥꯛꯅ ꯇꯧꯕ ꯑꯁꯤꯗꯅꯤ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯑꯣꯖꯥ ꯃꯥꯏꯕꯗꯤ ꯂꯣꯏꯅ ꯇꯧ ꯑꯐ ꯐꯠꯇ ꯀꯔꯤꯁꯨ ꯍꯦꯛ ꯊꯤꯗꯦ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯖꯔꯛꯂꯒꯦꯀꯣ ꯑꯣꯖꯥ ꯃꯥꯏꯕ ꯁꯨꯝꯗꯧꯕꯅꯤ ꯑꯩꯒꯤꯁꯤ ꯌꯨꯝꯗꯨꯗ ꯑꯩꯒꯤ ꯏꯆꯦ ꯑꯃ ꯂꯩ ꯃꯧ ꯃꯁꯦꯜꯅꯤ ꯃꯥꯒꯤ ꯃꯁꯛꯇꯣ ꯑꯩꯅ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯕ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯌꯥꯝ ꯂꯥꯏꯅ ꯁꯤꯖꯤꯟꯅꯩ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯅꯨꯄꯥꯗ ꯂꯣꯏꯅ ꯇꯧꯍꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯃꯀꯦ ꯁꯦꯝꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩ ꯃꯧ ꯑꯣꯏꯔꯕꯤ ꯃꯥꯅ ꯃꯈꯖꯥꯏ ꯀꯥꯏꯗꯣ ꯉꯥꯡꯁꯪꯒ ꯉꯥꯡꯍꯜꯂꯗꯅ ꯌꯦꯡꯕꯗ ꯃꯤꯠ ꯌꯥꯝꯅ ꯅꯥꯕ ꯍꯥꯏꯇꯥꯔꯦ ꯏꯆꯤꯜ ꯑꯁꯤ ꯊꯣꯛꯅꯗꯤ ꯍꯦꯛ ꯍꯥꯏꯔꯨꯗꯦ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯈꯠꯅꯔꯛꯇꯣꯏꯕ ꯃꯤꯒꯤ ꯃꯃꯥꯡꯗ ꯀꯣꯏꯔꯥꯎꯒ ꯂꯥꯎꯅꯕꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯏꯀꯥꯏ ꯇꯁꯦꯡꯅ ꯑꯩꯗꯤ ꯏꯀꯥꯏꯖꯩ ꯑꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕ
ꯑꯩꯅ ꯄꯥꯝꯂꯤꯕꯁꯤꯅ ꯃꯈꯣꯏꯅ ꯇꯣꯉꯥꯟꯅ ꯆꯥꯈꯤꯕꯁꯤꯅꯤ ꯇꯣꯉꯥꯟꯅꯕꯨꯗꯤ ꯆꯥꯏꯌꯦ ꯆꯥꯛꯈꯨꯝ ꯇꯣꯉꯥꯟꯅꯤ ꯑꯗꯨꯗ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯃꯈꯣꯏꯅ ꯁꯨꯝ ꯁꯨꯔꯨ ꯁꯨꯔꯨ ꯌꯨꯝꯖꯥꯎꯗꯨꯗ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯕ ꯑꯃꯠꯇ ꯍꯦꯛ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯍꯣꯡꯗꯣꯛꯂꯒ ꯇꯣꯉꯥꯟꯅ ꯆꯥꯈ꯭ꯔꯣ ꯀꯥꯏꯅꯗꯤ ꯑꯍꯨꯝꯂꯛꯀꯨꯝꯕ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯕ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯑꯣꯖꯥ ꯃꯥꯏꯕ ꯃꯈꯣꯏꯅ ꯑꯅꯝ ꯀꯜꯂꯤꯕ ꯍꯥꯏꯕꯕు ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯦ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯃꯆꯥ ꯑꯃ ꯌꯥꯎꯗ꯭ꯔꯤꯐꯥꯎ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯈꯤꯅꯤ ꯌꯨꯝ ꯁꯥꯔꯒ ꯀꯛ ꯍꯣꯡꯗꯣꯛꯂꯣꯏꯁꯤꯅꯤ ꯇꯁꯦꯡꯅ ꯑꯩꯗꯤ ꯁꯨꯛꯄꯥꯝ ꯄꯥꯝꯗ꯭ꯔꯦ ꯄꯥꯝꯗꯕ ꯍꯥꯏꯕꯕꯨ ꯁꯥꯊꯤꯅ ꯄꯥꯝꯗ꯭ꯔꯦ ꯃꯥꯏꯁꯨ ꯌꯥꯝꯅ ꯆꯥꯟꯅꯗꯕ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯈꯣꯏꯅ ꯇꯣꯉꯥꯟꯅ ꯂꯩꯈ꯭ꯔꯕꯗꯤ ꯑꯩ ꯁꯥꯟꯇꯤ ꯐꯪꯉꯤ ꯏꯅꯤꯡꯇꯝꯅ ꯍꯤꯡꯕ ꯌꯥꯗꯦ ꯃꯁꯛ ꯑꯗꯨꯅꯒ ꯅꯨꯡꯁꯤꯗꯕꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯁꯤꯅꯤ ꯑꯩꯒꯤ ꯋꯥ ꯍꯥꯏꯕꯕꯨ ꯋꯥꯔꯣꯏꯁꯤꯟ ꯍꯥꯏꯔꯒꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝꯗꯨꯗ ꯂꯩꯅꯤꯡꯗꯅꯕ ꯀꯔꯤꯅꯣ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯈꯔ ꯇꯧꯕꯤꯌꯨ ꯁꯤꯅꯤ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯂꯣꯏꯅ ꯍꯦꯛ ꯍꯥꯏꯔꯦ ꯃꯥꯏꯕ ꯍꯩꯇꯣꯟ ꯃꯨꯟꯅ ꯇꯥꯔꯦ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯈꯨꯝꯃꯤ ꯑꯗꯨ ꯑꯣꯏꯔꯦꯀꯣ ꯏꯕꯦꯝꯃꯅ ꯄꯥꯝꯂꯤꯕꯁꯦ ꯏꯕꯦꯝꯃꯅ ꯄꯥꯝꯗꯨꯅ ꯍꯥꯏꯔꯕꯅꯤꯅ ꯇꯧꯗ ꯌꯥꯔꯤꯕ꯭ꯔꯥ ꯀꯣꯛ ꯇꯧꯊꯣꯛꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯧꯕꯤꯌꯨꯀꯣ ꯑꯣꯖꯥ ꯃꯥꯏꯕ ꯇꯧꯅꯤ ꯇꯧꯅꯤ ꯁꯣꯏꯗꯅ ꯇꯧꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯍꯧꯒꯗꯕ ꯋꯥ ꯍꯥꯏꯕ ꯊꯕꯛ ꯑꯗꯣ ꯏꯔꯥꯏ ꯂꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ ꯌꯨꯝ ꯑꯃꯗꯒꯤ ꯃꯤ ꯑꯃꯕꯨ ꯇꯥꯟꯈꯤꯅꯕ ꯃꯑꯣꯡꯅꯤ ꯈꯔꯗꯤ ꯂꯨꯏꯀꯣ ꯍꯣ ꯑꯔꯨꯕꯗꯣ ꯌꯥꯝꯅ ꯂꯥꯏꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯃꯨꯛꯇ ꯇꯧꯕꯤꯌꯣꯕ ꯑꯣꯖꯥꯒꯤ ꯑꯋꯥꯃꯜ ꯃꯇꯤꯛ ꯆꯥꯅ ꯑꯩ ꯀꯠꯆꯒꯦ ꯁꯦꯜꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯆꯤꯡꯅꯕꯤꯒꯅꯨ ꯃꯈꯣꯏꯕꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯅꯤꯡꯗꯅꯕꯇ ꯁꯤꯟꯕꯤꯌꯨ ꯐꯔꯦ ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯇꯧꯔꯒ ꯌꯦꯡꯂꯁꯤ ꯉꯁꯤ ꯑꯁꯤꯕꯨ ꯀꯌꯥꯅꯤ ꯄꯥꯟꯕꯅꯣꯅꯦ ꯏ ꯈꯨꯗꯤꯡ ꯂꯥꯏ ꯈꯨꯗꯤꯡ ꯇꯥꯕ꯭ꯔꯥ ꯌꯦꯡꯒꯦꯀꯣ ꯍꯥꯏꯗꯨꯅ ꯆꯦ ꯑꯃꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯈ꯭ꯔꯦ ꯊꯥꯕ ꯂꯩꯅ ꯌꯥꯔꯒꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯊꯕꯛ ꯑꯁꯦ ꯉꯁꯤ ꯍꯦꯛꯇ ꯇꯧꯁꯤ ꯊꯤꯟꯊꯕ ꯄꯟꯊꯕ ꯄꯥꯝꯕꯒ ꯅꯠꯇ꯭ꯔꯦ ꯑꯩ ꯌꯥꯔꯣꯏꯗ꯭ꯔꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯐꯔꯦ ꯇꯧꯔꯁꯤ ꯂꯥꯏꯅ ꯃꯤ ꯆꯥꯕ ꯅꯨꯃꯤꯠ ꯊꯥꯏ ꯇꯧꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯑꯐꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯏ ꯀꯥꯏꯅꯗꯤ ꯃꯤꯉꯣꯟꯗ ꯈꯛ ꯍꯥꯏꯅꯨꯀꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯌꯥꯝꯅ ꯂꯨꯔꯦ ꯅꯪꯁꯨ ꯇꯥꯔꯤꯅꯤ ꯍꯟꯗꯛꯀꯤ ꯄꯥꯎ ꯃꯌꯥꯝ ꯑꯁꯤ ꯅꯨꯃꯤꯗꯥꯡꯗ ꯚꯨꯠ ꯊꯣꯛꯑꯦ ꯍꯥꯏꯔꯒ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯚꯨꯠꯅ ꯁꯦꯜ ꯍꯨꯔꯥꯟꯈ꯭ꯔꯦ ꯚꯨꯠꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯝꯂꯦ ꯀꯥꯏꯅ ꯍꯥꯏꯅꯔꯤ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯇꯥꯏ ꯑꯃꯗꯤ ꯃꯤ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯃꯦ ꯑꯗꯨꯕꯨ ꯑꯃꯗꯤ ꯈꯪꯗ꯭ꯔꯤ ꯃꯥꯜꯂꯤꯗ ꯈꯪꯗ꯭ꯔꯁꯨ ꯃꯍꯥꯛꯇꯣ ꯍꯨꯔꯥꯟꯕ ꯑꯣꯏꯗꯧꯔꯤ ꯃꯤꯅꯤ ꯚꯨꯠꯅꯕꯨ ꯀꯔꯝꯍꯥꯏꯅ ꯁꯦꯜ ꯍꯨꯔꯥꯟꯅꯤ ꯈꯪꯗ꯭ꯔꯦꯗ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯛꯇ ꯍꯥꯏꯗꯨꯅꯤ ꯑꯩꯒꯤꯗꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤꯗ ꯊꯨꯡꯂꯒ ꯂꯣꯏꯔꯦ ꯊꯨꯡꯅꯤ ꯁꯣꯏꯗꯅ ꯊꯨꯡꯅꯤ ꯅꯪꯒꯤ ꯑꯣꯖꯥ ꯃꯥꯏꯕ ꯍꯩꯇꯣꯜ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯁꯦ ꯏꯆꯝ ꯆꯝꯕ ꯃꯥꯏꯕ ꯅꯠꯇꯦꯅꯦ ꯑꯗ ꯁꯨꯊꯥꯡ ꯑꯍꯨꯝ ꯃꯊꯛꯇꯒꯤ ꯂꯩꯔꯛꯂꯕ ꯂꯨꯔꯕ ꯂꯩꯔꯣꯟ ꯇꯤꯂꯣꯟ ꯃꯌꯥꯝ ꯑꯃ ꯈꯪꯂꯤꯕ ꯃꯥꯏꯕꯅꯤ ꯑꯣ ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏ ꯀꯩꯅꯣ ꯃꯤꯌꯥꯝ ꯑꯁꯤꯅ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯁꯦ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯗ ꯑꯁꯨꯝꯅ ꯇꯧꯔꯦ ꯑꯁꯨꯝꯅ ꯃꯥꯏꯕ ꯁꯥꯗꯨꯅ ꯁꯦꯜ ꯈꯔ ꯇꯥꯟꯖꯕꯅꯤ ꯑꯃꯨꯛ ꯇꯣꯏꯕ ꯍꯧꯖꯤꯛ ꯑꯁꯤꯅ ꯃꯥꯏꯕ ꯃꯌꯥꯝꯅ ꯕꯨꯠ ꯁꯥꯟꯅꯔꯛꯄꯁꯤꯗ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯅꯔꯤꯕ ꯑꯣꯖꯥ ꯃꯥꯏꯕꯕꯨ ꯃꯈꯣꯏꯅ ꯀꯜꯂꯛꯇꯨꯅ ꯇꯧꯔꯤꯕꯅꯤ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯇꯧꯕ ꯉꯝꯕ ꯁꯛꯇꯤꯁꯦ ꯃꯈꯣꯏꯅ ꯈꯪꯗꯕꯒꯤꯅꯤ ꯑꯩꯈꯣꯏꯗꯤ ꯑꯣꯖꯥ ꯃꯥꯏꯕꯕꯨ ꯌꯥꯝꯅ ꯊꯥꯖꯩ ꯑꯗꯨꯅꯕꯨ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯑꯩꯒꯤ ꯊꯕꯛ ꯑꯁꯦ ꯃꯥꯏ ꯄꯥꯛꯅꯕ ꯇꯧꯕꯤꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯂꯥꯛꯆꯔꯤꯕꯁꯤꯅꯤ ꯐꯔꯦ ꯋꯥꯔꯤꯅ ꯀꯣꯟꯅ ꯁꯥꯕꯩꯗꯨꯅꯤ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯆꯞ ꯆꯥꯔꯦ ꯊꯕꯛ ꯑꯁꯤ ꯏꯕꯦꯝꯃꯅ ꯊꯤꯟꯊꯕ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯍꯧꯔꯁꯤꯅꯦ ꯍꯧꯕꯤꯔꯣ ꯑꯣꯖꯥ ꯉꯁꯤꯃꯛ ꯍꯦꯛꯇ ꯃꯌꯥꯏ ꯄꯥꯟꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕꯤꯌꯨ ꯍꯩ ꯅꯈꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯈꯨꯗꯛꯇ ꯌꯥꯕ ꯅꯠꯇꯦ ꯃꯇꯝ ꯆꯪꯉꯤꯀꯣ ꯏꯕꯦꯝꯃꯒꯤꯁꯤꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯗꯤ ꯁꯣꯏꯗꯅ ꯀꯥꯟꯅꯕ ꯎꯔꯛꯀꯅꯤ ꯉꯥꯏꯕ ꯇꯥꯔꯦꯗꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯕꯨ ꯀꯌꯥꯝ ꯀꯨꯏꯕ ꯃꯇꯝꯅꯣ ꯁꯣꯏꯗꯅꯕ ꯑꯗꯨꯗ ꯇꯧꯕꯤꯌꯨ ꯐꯔꯦ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯂꯒꯦ ꯑꯗꯣ ꯍꯥꯏꯔꯒ ꯅꯥꯀꯜꯗ ꯂꯩꯕ ꯂꯥ ꯑꯗꯨꯗꯒꯤ ꯃꯆꯦꯠ ꯑꯃ ꯁꯦꯠꯂꯒ ꯍꯥꯏ ꯂꯥꯏꯒꯤ ꯗꯈꯤꯅꯥꯒ ꯑꯀꯠꯁꯦꯜ ꯈꯔꯒ ꯍꯥꯟꯅ ꯍꯥꯞ ꯄꯨꯂꯞ ꯑꯗꯨꯝ ꯍꯥꯞꯂꯣ ꯍꯥꯏꯔꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯒꯤ ꯑꯀꯠꯁꯦꯜ ꯇꯪꯈꯥꯏ ꯑꯃ ꯍꯥꯟꯅ ꯍꯥꯞꯂꯁꯨ ꯌꯥꯔꯦ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯄꯨꯂꯞ ꯁꯨꯅ ꯄꯤꯔꯕꯁꯨ ꯌꯥꯏꯗ ꯄꯤꯗꯧ ꯂꯩꯔꯕꯗꯨꯕꯨ ꯄꯨꯂꯞ ꯍꯥꯟꯅ ꯍꯦꯛꯇ ꯍꯥꯞꯂꯒꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯀꯤꯔꯤꯕ ꯁꯦꯡꯒꯥꯎ ꯑꯗꯨ ꯐꯥꯛꯇꯨꯅ ꯑꯁꯣꯏꯕ ꯁꯦꯟꯌꯦꯛ ꯈꯔ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏ ꯁꯤꯅ ꯂꯥꯏꯒꯤ ꯗꯈꯤꯅꯥ ꯁꯤꯗ ꯍꯥꯞꯂꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯁꯤꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯣꯖꯥꯒꯤ ꯑꯋꯥꯃꯜ ꯑꯣꯏꯗꯨꯅ ꯌꯥꯝꯕ ꯌꯥꯝꯗꯕ ꯊꯤꯕꯤꯅꯨꯀꯣ ꯊꯕꯛ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯍꯟꯕꯤꯌꯨ ꯃꯥꯏ ꯍꯦꯛ ꯄꯥꯛꯄꯒ ꯑꯩ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯁꯦꯜ ꯑꯃꯨꯛ ꯍꯥꯞꯀꯦ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯍꯟꯕꯤꯌꯨ
Yaman yare yare si mangai kai yare nang oza mai bana pen oza mai bana pen bai base nangi thabuk adu ba tawbada ayet apan amata lairui dawri nungai zari don thokno za mai ba adu bu haiton mabu ning adu dadi asumna khalli mana lai kurum na bani haidana ai gi katli base la simudi yamida oide sumai na kharyam na kalat labadi thamui se harawi dana thabak ase fazana hekta tawninge masigi nupi se ina kaira khunba sial tu marang kaina paiba imung amagi mi soidna oiramgani sial si yamna katle adudi natabida katta yadabagi makut kan niklaga kalakpa sila dunadi thabak tawda mai pak nupi du da yenglaga bema nangna nungsi jiba makoi ani dugi mamingdi kari kauba isi dugi mingna arubia aduga itai gi mingna sajau arubi ga sajau ga haiba pare mamingna sibu khanglabdi yare adudi nang masida ngehakta phamlam nangi oza imungda lai kurum sanglagi kayam koidino za mai ba bema nang war su khang hoi pungkhai mukti sangba yai nangi thabakse soidana ba nangi oza mai bana fazana tawu pa fazana tawki soidana ba fazana tawki bo hairabadi pungkhai da nate punga ma to ngai thoke soidana di soyam gumsi ko za mai ba soiroi sung soiroi ko pare nang oza sangle ko hairamduna mai bahaiton akasal yauraba la adu paiduna imungdi sangkri mai budugi wadu tarubada thabalai magi thamoi yamna harausaba haibdu oi mana pamliba ninglibadu soiduna phanglani haibagi asetpa thazaba ama magi masada lei nokfet tawduna haisai yengudana maki sembi masa pokjiba phawba suro naiduna yumzaudu leini khalibado chayol ama phadana leinin haloige nangna ingonda yengba miye kan wakhalsu aina loina khangi isila se kangthokduna wangang ningdi haiduna tumina leithokpani is atoga sumana aibu usitaba saine hausiti ai thabak haurabani soidan sumai pakani thabalai aina tawba thabakpu kari mai pakloi yenge mapala do da phamduna wakhal mathang khanduna momon tawna mahak laikri mathangi numitni arubi magi masado yamna talinga sidi haisai thabak sathok tawba leirabadi nganta thangkolaga sakse thonglamba yadabra haiba hausikpu aina sak thongba tari haiba siki nupa se kaino mayam tarok tori magi nupi aise marin khara talli haibasu hidokna khanglibani chabana ka pamjabani chakse hausik thongautrabadi ngak lairabdi soidan lamak toiba hairaga chapu mahi thangatkri kari sang aina thongduise ahawbam di saningise ahawbam sang saninglasu thongba hiroi makoi ta somna ahawbu thonglaga aina sabatani hoida kasigidi pang sanaba kaiken hekta thonglagi kombak ama paiduna lairiba singphu manakta sangi singphu makhumdu sat lauthoi makhudu thingsinduna yauramba miruptuna sing kolai yenglubada singdu haifet murap tongna leirami loina natte kharatani madubu ubada mamit anidu lauthokutuna kaino sibo sing simuri sibu kai sumaina tongnabrane sibu ai wakhalnara hatloida karigumba ma yansinbagu natraga sibu mana semkhapada leibakta tabagi khungatbagi motni zana madoirambadai asumna khandoktuna chaktu thoki chak thongba loiraduna wari haiduna iliba phiduna humduna makhogi kada sangi sida leiragana kharpai sarakan sida mainaktaga leiba kaina imai pema humang nam toiba loi humanga lai mai khumrakta leirubagi kusu kaise kaino masu idan tawramba tare aina maki semduna thamlakpa se loiba tare haiba onthokna wa khangdaba ipuroibani dako hairaga mamai leiduna karino mu yengi leiba udi haisai kadai satkre maduki phi masaduna humangse madu noina taithoktrabadi koirei leiduna yengi lukhumlonggi makhada taadu leiribadu hek uraduna satpak thai makhut aduna lamduna lokhatke haina tawbada kangthol makhong aduda karigumba ma khajik sai khaidu leiribadu uri karino haina mamit laukthokduna yengui karino sibo kari pusakno muatpagi oirini phulla karino sitabo he wai silamdana chatkhiaiba madugi nupado numit khudingi sitpa sengba sakthong phoksugi thabakse mahakna tawribani haibanida ngarang phawbadi kaisu tawramdaba iki nupani ngasidagidi mong ama yam tawreida hairaga phi aduna masado haipet nanthoi sabasida chaka sanite ngakadam tumthokigeda
ꯐꯃꯨꯡ ꯑꯗꯨꯗ ꯃꯈꯣꯡ ꯊꯥꯡꯒꯠꯇꯨꯅ ꯍꯤꯞꯊꯩ ꯇꯨꯝꯒꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯜꯂꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯍꯩꯅꯔꯛꯇ꯭ꯔꯤ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯄꯒꯨꯝꯅ ꯇꯧꯔꯛꯏ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯃꯔꯦꯡ ꯃꯔꯦꯡꯒ ꯆꯠꯈꯠꯂꯛꯏꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯔꯨꯖꯗꯕꯤ ꯑꯣꯏꯔꯖꯥꯠꯂꯥ ꯅꯍꯥꯟꯈꯩ ꯂꯨꯗ ꯃꯇꯝꯗ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯁꯤꯕꯨ ꯌꯥꯝꯅ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯤ ꯍꯥꯏꯕ ꯅꯠꯇꯦ ꯁꯤꯕꯨ ꯑꯃꯨꯛ ꯏꯔꯨꯒ ꯂꯨꯈꯤꯗ꯭ꯔꯅꯦ ꯉꯝꯂꯣꯏꯗ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯏꯔꯨ ꯂꯨꯖꯕ ꯀꯥꯏꯅ ꯈꯪꯉꯤ ꯏꯔꯨꯔꯣꯏꯕ ꯑꯩꯅ ꯉꯝꯗꯅ ꯇꯨꯝꯅꯤꯕ ꯑꯩꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯈ꯭ꯔꯕ ꯃꯥꯗꯣ ꯏꯔꯨꯖꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯌꯥꯝꯅ ꯇꯣꯏꯅ ꯃꯍꯥꯛꯅ ꯇꯧꯏ ꯃꯧ ꯑꯃꯅꯤ ꯍꯥꯏꯕꯗ ꯌꯥꯝꯅ ꯂꯤꯆꯠ ꯆꯨꯝꯖꯗꯕ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯑꯣꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯔꯤꯅꯤ ꯁꯨꯕꯒꯤ ꯑꯌꯨꯛꯅꯤ ꯑꯔꯨꯕꯤꯅ ꯍꯥꯏꯔꯤ ꯑꯩꯗ ꯁꯤꯗ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯍꯣ ꯃꯈꯣꯏ ꯇꯥꯁꯧ ꯌꯨꯝ ꯑꯃ ꯁꯥꯅꯕ ꯇꯧꯁꯦ ꯍꯥꯏꯕ ꯁꯤꯗ ꯂꯩꯕ ꯑꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯗꯦ ꯀꯔꯤꯅꯣ ꯅꯍꯥꯟꯗꯒꯤꯅꯤ ꯏꯁꯥ ꯀꯩꯁꯦ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯛꯏꯕ ꯏꯃꯨꯡ ꯑꯁꯤ ꯂꯩꯕ ꯀꯩꯁꯦ ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯂꯩꯅꯤꯡꯗ꯭ꯔꯦ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯄ ꯄꯥꯝꯗꯕ ꯑꯩꯁꯦ ꯐꯃꯨꯡ ꯑꯁꯤꯗ ꯍꯤꯞꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯆꯥꯕ ꯊꯛꯄꯁꯨ ꯏꯌꯥ ꯌꯥꯗꯦ ꯌꯥꯝ ꯊꯨꯅ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯍꯣꯡꯗꯣꯛꯅꯕ ꯇꯧꯁꯤꯀꯣ ꯅꯪꯗꯅꯗꯤ ꯑꯩꯁꯨꯅꯤ ꯍꯛꯆꯥꯡ ꯀꯩꯁꯦ ꯌꯥꯝꯅ ꯀꯩꯅꯣꯝ ꯇꯧꯔꯤꯕ ꯖꯥꯠꯅꯤ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯑꯩꯈꯣꯏ ꯌꯨꯝꯁꯤꯕꯨ ꯀꯔꯤ ꯂꯩꯔꯖꯥꯠꯅꯣ ꯌꯨꯝꯗꯕꯨ ꯀꯔꯤ ꯂꯩꯅꯤꯒꯦ ꯑꯗꯨ ꯑꯣꯏꯁꯨ ꯑꯩ ꯌꯥꯝ ꯂꯩꯕ ꯍꯩꯅꯗ꯭ꯔꯦ ꯇꯨꯝꯕꯁꯨꯅꯦ ꯇꯨꯝꯕ ꯌꯥꯗꯦ ꯃꯪꯍꯥ ꯀꯥꯏꯁꯤꯅ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯣꯏꯕ ꯃꯀꯣꯛ ꯌꯥꯎꯗꯕ ꯈꯔ ꯎ ꯃꯅꯥꯇꯣꯟ ꯄꯥꯟꯗꯕ ꯈꯔ ꯎ ꯑꯃꯨꯛꯇ ꯑꯁꯨꯝꯅ ꯇꯧꯕ ꯅꯠꯇꯦ ꯍꯛꯆꯥꯡ ꯑꯁꯤꯁꯨ ꯃꯔꯦꯡ ꯈꯪꯗꯦ ꯌꯥꯝ ꯍꯩꯅꯗꯦꯕ ꯈꯪꯐꯝ ꯑꯃ ꯈꯪꯗꯦ ꯏꯔꯨꯖꯕ ꯇꯟꯈ꯭ꯔꯕ ꯑꯩꯅ ꯍꯟꯗꯛꯇꯤ ꯏꯔꯨꯖꯕ ꯀꯥꯏꯁꯦ ꯀꯌꯥ ꯌꯥꯝꯂꯦ ꯅꯈꯣꯏꯒꯤ ꯁꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯗꯒꯤꯅꯤ ꯃꯁꯦ ꯌꯥꯝ ꯊꯨꯅ ꯍꯣꯡꯗꯣꯛꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥ ꯉꯥꯡꯅꯩ ꯃꯈꯣꯏꯅ ꯉꯥꯡꯅꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯊꯥꯕꯂꯩ ꯃꯅꯥꯀꯣꯡ ꯑꯅꯤꯃꯛꯅ ꯇꯥꯔꯤ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯍꯥꯛꯅ ꯍꯥꯏꯖꯩ ꯆꯨꯝꯂꯤꯗꯅ ꯆꯨꯝꯂꯦ ꯄꯥꯜꯂꯤꯕ ꯊꯥꯕꯂꯩ ꯑꯩꯅ ꯀꯥꯞꯄꯇꯦꯅ ꯄꯥꯜꯂꯤꯕ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯅꯨꯡꯉꯥꯏꯔꯤꯕ ꯑꯁꯤꯕꯨ ꯉꯥꯏ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯅꯤꯁꯤꯅ ꯉꯥꯡꯅꯔꯤ ꯋꯥꯁꯤ ꯇꯥꯔꯒ ꯊꯃꯣꯏꯁꯤꯅ ꯄꯦꯜꯂꯦꯕ ꯑꯣꯖꯥ ꯃꯥꯏꯕꯗꯨꯗ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯂꯩꯋꯥ ꯇꯧꯔꯕ ꯃꯩꯇꯥꯟ ꯇꯛꯈꯥꯏꯕꯗꯣ ꯑꯩꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗꯨꯗ ꯇꯨꯃꯤꯟ ꯍꯧꯒꯠꯂꯒ ꯃꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯆꯦꯡꯐꯨ ꯃꯅꯨꯡꯗ ꯈꯔ ꯍꯥꯞꯆꯤꯜꯂꯨꯕ ꯀꯥꯆꯤꯟ ꯀꯣꯌꯥ ꯈꯔ ꯆꯥꯏꯊꯣꯛꯂꯝꯕ ꯑꯗꯒꯤ ꯃꯈꯣꯏꯅ ꯀꯟꯅ ꯇꯨꯝꯂꯤꯀꯥꯟꯗ ꯆꯪꯁꯤꯟꯗꯨꯅ ꯀꯥꯡꯒꯗ ꯈꯔ ꯊꯝ ꯐꯃꯨꯡ ꯃꯊꯛꯇ ꯈꯔ ꯆꯥꯏꯈꯠ ꯀꯅꯥꯒꯤ ꯎꯄꯨ ꯅꯨꯡꯄꯨ ꯂꯣꯏꯅꯤ ꯃꯀꯨꯞ ꯆꯥꯏꯊꯣꯛꯄꯅꯤꯗꯅ ꯑꯣꯖꯥ ꯃꯥꯏꯕꯗꯨꯅ ꯍꯥꯏꯕꯗꯨꯃꯛ ꯑꯩ ꯇꯧꯕꯅꯦꯕ ꯃꯥꯅ ꯍꯥꯏꯈꯤꯕꯗ ꯃꯥꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯑꯍꯣꯡꯕ ꯁꯣꯏꯗꯅ ꯎꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯅꯤꯉꯁꯤꯗꯤ ꯎꯔꯦꯗꯅ ꯑꯁ ꯀꯝꯗꯧꯏ ꯃꯈꯣꯏꯅꯤ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤ ꯂꯩꯅꯤꯡꯗ꯭ꯔꯦ ꯃꯈꯣꯏꯅ ꯉꯥꯡꯂꯤ ꯋꯥꯉꯥꯡꯁꯦ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯁꯨꯛꯌꯥ ꯌꯥꯅꯗꯕꯒꯤ ꯃꯑꯣꯡꯅꯤ ꯅꯨꯡꯉꯥꯏꯔꯦ ꯏꯆꯦ ꯂꯩꯇꯩꯗ ꯍꯥꯏꯔꯤ ꯋꯥꯁꯦ ꯇꯥꯕꯗꯨꯝ ꯐꯅ ꯅꯨꯡꯉꯥꯏꯅꯦ ꯇꯨꯝꯕꯒ ꯌꯥꯗꯦ ꯆꯥꯕꯒ ꯌꯥꯗꯦ ꯐꯃꯨꯡ ꯍꯤꯞꯂꯕꯁꯨ ꯍꯤꯞꯐꯝ ꯈꯪꯗꯦ ꯏꯔꯨꯖꯕꯁꯨ ꯃꯁꯥꯁꯦ ꯃꯔꯦꯡ ꯌꯥꯝꯅ ꯆꯠꯂꯤ ꯌꯨꯝꯁꯤ ꯂꯩꯅꯤꯡꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯌꯨꯝ ꯑꯃ ꯌꯥꯝꯅ ꯊꯨꯅ ꯁꯥꯔꯒ ꯍꯣꯡꯗꯣꯛꯂꯁꯤ ꯂꯩꯔꯁꯤ ꯁꯤꯅꯤꯅꯦ ꯄꯥꯜꯂꯦ ꯐꯖꯅ ꯄꯥꯜ ꯍꯩꯀꯣ ꯑꯣꯖꯥ ꯃꯥꯏꯕ ꯅꯪ ꯐꯖꯅ ꯍꯩ ꯃꯄꯥꯒꯝꯗ ꯁꯣꯏꯗꯦ ꯍꯥꯏꯕ ꯈꯨꯠꯆꯨꯞ ꯑꯃꯅꯤꯀꯣ ꯅꯈꯨꯠ ꯑꯩꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯇꯥꯕ ꯐꯅ ꯅꯨꯡꯉꯥꯏ ꯇꯥꯒꯦ ꯉꯥꯡꯅꯔꯤꯕꯁꯤ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯅꯥꯀꯣꯡꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯆꯦꯒ ꯃꯇꯩꯒꯅ ꯉꯥꯡꯅꯔꯤ ꯋꯥꯗꯨ ꯃꯍꯥꯛ ꯇꯥꯏ ꯑꯔꯨꯕꯤꯅ ꯍꯥꯏꯔꯤ ꯅꯣꯏ ꯅꯃꯥꯍꯣꯏꯅ ꯍꯥꯏꯕ ꯍꯥꯏꯗꯕ ꯏꯪꯈꯣꯜꯒꯁꯦ ꯉꯁꯤꯃꯛ ꯇꯪꯈꯥꯏ ꯍꯦꯟꯅ ꯊꯣꯛꯂꯁꯤ ꯑꯗꯨꯒ ꯍꯌꯦꯡꯗꯒꯤ ꯃꯄꯣꯠ ꯃꯆꯩ ꯂꯥꯡꯂꯒ ꯌꯨꯝ ꯁꯥꯕ ꯍꯦꯛ ꯍꯧꯔꯁꯤ ꯉꯥꯏꯈꯣꯗ ꯅꯪ ꯁꯣꯡꯗ ꯌꯨꯝ ꯑꯃ ꯁꯥꯕꯕꯨ ꯍꯦꯛꯇ ꯐꯠ ꯁꯥꯕ ꯌꯥꯕ ꯍꯣꯏ ꯌꯥꯕ ꯌꯥꯗꯕ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯈꯔ ꯊꯨꯅ ꯁꯥꯅꯕ ꯇꯧꯁꯤ ꯍꯥꯏꯕ ꯉꯥꯏꯈꯣ ꯏꯃꯥꯗ ꯋꯥꯔꯤ ꯑꯃꯨꯛꯇ ꯐꯖꯅ ꯁꯥꯈꯤꯒꯦ ꯏꯃꯥꯒꯤ ꯑꯌꯥꯕ ꯑꯃ ꯍꯥꯟꯅ ꯂꯧꯈꯤꯒꯦ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯇꯥꯟꯐꯝ ꯑꯁꯤꯗꯕꯨ ꯅꯣꯏ ꯅꯃꯥꯒꯤ ꯑꯌꯥꯕꯃꯨꯛ ꯂꯧꯗ ꯂꯩꯈꯤꯗ꯭ꯔꯣ ꯌꯥꯔꯦ ꯅꯪ ꯋꯥ ꯉꯥꯡꯂꯅꯨ ꯅꯪꯅ ꯋꯥ ꯉꯥꯡꯕꯁꯦ ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯁꯧꯒꯠꯂꯤ ꯀꯩꯅꯣꯃ ꯇꯧꯔꯤꯅ ꯅꯨꯄꯥ ꯅꯪꯗꯤ ꯀꯩꯅꯣꯃ ꯌꯥꯝꯅ ꯇꯧꯔꯦꯕ ꯍꯥꯟꯅꯒ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦꯕ ꯑꯩꯒꯤ ꯋꯥ ꯅꯪ ꯇꯥꯅꯤꯡꯗ꯭ꯔꯕꯅꯤꯅꯦ ꯍꯧꯖꯤꯛ ꯑꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯔꯣ ꯌꯥꯔꯦ ꯑꯔꯨꯕꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯂꯤ ꯁꯣꯝꯗ ꯊꯥꯕꯂꯩꯗꯤ ꯍꯔꯥꯎꯕꯅ ꯅꯣꯛꯇꯨꯅ ꯃꯍꯥꯛ ꯂꯩꯖꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯃꯥꯏꯕ ꯍꯩꯇꯣꯟꯒꯤ ꯃꯌꯨꯝꯗꯅꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯀꯧꯔꯤ ꯑꯣꯖꯥ ꯃꯥꯏꯕ ꯁꯤꯕꯨ ꯑꯣꯖꯥ ꯃꯥꯏꯕ ꯍꯩꯇꯣꯟꯒꯤ ꯌꯨꯝ ꯅꯠꯇꯕ꯭ꯔꯥ ꯑꯣꯖꯥ ꯃꯥꯏꯕꯕꯨ ꯂꯩꯕꯤꯕ꯭ꯔꯥ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯣ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯃꯥꯏꯕ ꯍꯩꯇꯣꯟ ꯃꯄꯥꯜꯗ ꯃꯤ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯀꯧꯔꯕꯗꯨꯗ ꯃꯍꯥꯛ ꯃꯄꯥꯜꯗ ꯊꯣꯛꯏ ꯃꯧ ꯅꯍꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏ ꯕꯦꯝꯃ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯕꯗꯣ ꯃꯥꯅꯤ ꯑꯩ ꯏꯁꯥꯃꯛꯅꯤ ꯑꯣꯖꯥ ꯃꯥꯏꯕꯒ ꯋꯥ ꯑꯝꯇ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯋꯥ ꯇꯥꯟꯅꯕ ꯍꯥꯏꯕ ꯌꯥꯅꯤ ꯀꯥꯈꯠꯂꯛꯎ ꯃꯥꯡꯒꯣꯜꯁꯤꯗ ꯍꯦꯛꯇ ꯐꯝꯁꯤ ꯍꯦꯛꯇ ꯀꯥꯈꯠꯂꯛꯎ ꯏꯕꯦꯝꯃ ꯅꯨꯄꯤꯗꯨ ꯀꯥꯈꯠꯂꯛꯏ ꯃꯥꯏꯕ ꯍꯩꯇꯣꯟꯅ
Ibemadi yamna kena mauna uida. Ming mukari kau ba. Osa mai ba aigi ming arubi kau. Mai ba hiton nupi du ki ming adu buta bata swai hek lawi. Kari no hai na ngehak wakal tawi. Kang lai nupi du ki ming do. Noma thabalai kau bi nupi amana laktuna pasem tau ki ba nupi du ki ming ni. Adu bu amuk su khandoi. Ming manabu oiringi da haiduna aduna hai. Kari tanasi haibado. Singnaba laitani hekta hai. Osa mai ba wasi ai hekta hairage ko. Hayu hai. Karimta singnadana hekta hai. Osa mai ba sumdawbani. Aina lariba yum aduda aiga tharaga mau ani lay. Aina mau ahalni. Madugi mau atomiduna ngamba haibabu osa mai ba tumini hekta maiba maibu lona tanaraga. Aikhoibu lariba yum adudagi satkinaba tankinaba hotnaramlibani. Wafam asi tabada haiton magi masada hena singnaba phaurai. Nahanmuk thabalai na wari liramkibaduga yamna manaragli. Japsaba makhangnaba amuk hangi. Nanaw nupidugi mingna kari kauba. Thabalai kawai osa maiba mamingtani thabalai sajati numit lai. Jumli jingnabadu tasingna sumli mathamoy nungda haisai. Mana masi mayamna kena lai haibdo. Masi oireko. Yamna kena lai. Mana sida lagtuna aingondha hairariba wa asinani. Nanaw nupiduna tanaduna thabok tawri maibadu aini haibasi mahakna khangde sini. Masima mahakna khangtre. Adunabu aingondha magi oiba wa tanaba laklibani. Karamno aina nahan tawki wasimdu sanamaki palaboire. Hera nupa na masin mahunabra. Masigi nupi sidagi sel khardum hena khetlauba yabra yeke. Asumna oina khanduna nupidu yengduna hai. Makha tawbim kamdauba. Masamai ba mana dumna naronda thabak tarongani haibadi aidi sukta thazarudabani. Atuga madi hairibasini yamna ngambi nupi ama oidu leiramne. Yumatuda mahakna ipuroibaga aigabu laihaningdadana silamliba ainadi kanga makhada saidu leiramlibado. Uful haina khaluriba adugadi posim tawrapa posak oidu leiramne. Yamna ngamdra haiba uza maiba. Ayasya tha leplibi nupi ama khakni. Aina khanbana isa sin yawramatu sahi animuk leiraga. Yum saduna hongdokya haina khanba. Madi ekoigi teinau yum phamaduda yamna lehaningdrabasa. Khaluraga ayam sauningi. Aibu yamluna tawzaba ipuroibana. Aingonda athibu ngang sangang kayam ngangne. Iteinaubu makna khanahali. Masini wari hai. Bema nang nausik pamlibasina kari. Aina pamliba haibubu masamaiba laman khumba sini. Mana aingonda adumna tawraklaga aina tumina khak laisingadaba nate. Mayamna phattaba nupi mana aikhoida tawrakhibadumak ainasu tawba pami. Masamaiba makhoi matai manau anina yummaduda suklai lainingdanaba thabak na tawbiyu. Masamaibugi awamal matik chana ikatsage. Maiba haiton hanagi wadu haidokti. Karamnadi madugi wa aduba haidoklugani. Khangdaba saduna mahaknai. Mana manghai. Ibemana hairisi mahakna nakhoida yummaduda laiba ngamdanaba mawongda lona tawrakhibadumaina nangna muk tawge sidine. Mani madumakni osamaiba madumak tawsi. Ai yamna peni ai tasingna peni. Masinna thokna haibadi kiraduna kona tumina narona sumna posengma tawsilamladan magi mathakta ai laman khumba pami. Phari ibemana tawsi haibadubak tawrasi. Ekoidi nakoigi apamadudani tawgadoriba. Osamaibagi akasal yamna tawzagani. Thabak asida osamaibana soidanaba tawbi. Tawge nangi osamaiba haito leribasidi. Adunabu mafam ase osaga tanazage haiduna osagi manakta thawoina laksaribasidi. Adudi phari hausi ekta thabakse tawnaba sem sarasini. Adudi yamna phaba wahanina thabakse tawbada kari sangi osamaiba. Aidi karisu yak purakte. Osamaibana ngasimak tawbige hairabadi ai kaithel phausalnaga phat leiruge. Yani sigi lai khurumasida sangdawba haibabu Sielga makoinigi maminga asitani. Adu oirabadi yam laire kaino. Saktanu sidabi magi mingna thabalai. Aduga magi nupagi mingna tondomba. Thabalaiga tondombaga ko. Hoi osamaiba. Nakalda lairiba la adudagi maset ama setlaga hai. Bema se la sida laigida khinaga aigi akasilga puni hek hap. Aduga ai lai khurumke. Osamaiba sielse yam de haina thibiganu ko. Ayaw krasi hani hekta katlagi. Aduga thabaksina karigumba hek mai paklaba numit aduda osagi manakta ai hekta senjarage.
ꯑꯍꯦꯟꯕ ꯁꯦꯜ ꯍꯥꯞꯆꯔꯔꯒꯦ ꯌꯥꯏꯗ ꯌꯥꯏꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯃꯁꯥ ꯃꯥꯏꯕ ꯁꯦꯜꯁꯦ ꯁꯤꯗ ꯄꯨꯟꯅ ꯍꯥꯞꯂꯦꯀꯣ ꯍꯥꯏꯗꯨꯅ ꯍꯥꯞꯄꯤ ꯃꯥꯏꯕ ꯍꯩꯇꯣꯟ ꯃꯃꯤꯠ ꯑꯗꯨꯅ ꯁꯦꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯊꯃꯣꯏ ꯑꯗꯨꯗ ꯍꯥꯏꯖꯩ ꯌꯥꯝꯃꯤ ꯀꯩꯅꯣ ꯅꯍꯥꯟ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯀꯠꯂꯝꯕ ꯁꯦꯜ ꯑꯗꯨꯗꯒꯤ ꯃꯁꯤꯁꯤꯅ ꯀꯠꯄ ꯁꯦꯜꯁꯤꯅ ꯍꯦꯟꯅ ꯌꯥꯝꯃꯤꯅꯦ ꯃꯅꯥꯎꯅꯨꯄꯤꯗꯨꯒꯤ ꯃꯥꯅ ꯍꯥꯏꯕ ꯊꯕꯛꯇꯣ ꯇꯧꯈ꯭ꯔꯦ ꯃꯁꯤꯁꯤꯅ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯊꯕꯛ ꯑꯁꯤ ꯃꯥꯒꯤꯃꯨꯛ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯒꯤꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯅꯤ ꯑꯩꯒꯤꯗꯤ ꯁꯦꯜ ꯐꯪꯂꯒ ꯂꯣꯏꯔꯦ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯁꯦꯜꯗꯤ ꯅꯝꯊꯤꯒꯩ ꯄꯥꯏꯕ ꯖꯥꯠꯅꯤꯀꯣ ꯑꯁꯨꯛ ꯌꯥꯝꯅ ꯁꯦꯜ ꯀꯠꯄꯁꯤꯗꯤ ꯄꯣꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯏ ꯈꯨꯔꯨꯝꯂꯛꯄꯁꯤꯗ ꯑꯃꯨꯛꯇ ꯍꯦꯛ ꯌꯥꯎꯈꯤꯗ꯭ꯔꯤ ꯅꯨꯡꯉꯥꯏꯔꯦ ꯁꯤꯕꯨ ꯉꯥꯏ ꯀꯩ ꯇꯧꯔꯒꯦ ꯍꯦꯛꯇ ꯑꯔꯨꯕꯤꯅ ꯃꯁꯥ ꯃꯥꯏꯕ ꯀꯝꯗꯧꯕ ꯁꯦꯜꯁꯤ ꯌꯥꯝꯗꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯌꯥꯔꯦ ꯌꯥꯔꯦ ꯕꯦꯝꯃ ꯌꯥꯔꯦ ꯃꯥꯏꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯅ ꯀꯠꯂꯛꯄ ꯁꯦꯜ ꯑꯗꯨꯗ ꯌꯥꯝꯃꯤ ꯌꯥꯝꯗꯦ ꯍꯥꯏꯅ ꯊꯤꯅꯗꯦ ꯕꯦꯝꯃ ꯅꯪ ꯍꯌꯦꯡ ꯊꯕꯛ ꯑꯁꯤꯅ ꯍꯦꯛ ꯃꯥꯏ ꯄꯥꯛ ꯆꯨꯝꯂꯛꯂꯕꯗ ꯈꯔ ꯍꯥꯞꯄꯤꯗꯧꯕ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯋꯥꯅꯤꯀꯣ ꯃꯁꯥ ꯃꯥꯏꯕ ꯊꯕꯛ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯍꯜꯂꯣ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯍꯜꯂꯣ ꯁꯦꯜꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯞꯆꯒꯦ ꯑꯩꯒꯤꯗꯤ ꯁꯤꯗ ꯐꯖꯅ ꯂꯥꯏ ꯈꯨꯔꯨꯝꯂꯅꯤ ꯅꯪ ꯍꯣꯔꯦꯟ ꯅꯌꯨꯝꯗ ꯊꯕꯛ ꯑꯁꯤ ꯇꯧꯔꯨꯗꯧꯕꯅꯤ ꯅꯪꯒꯤ ꯈꯨꯠꯇꯗꯤ ꯂꯩꯔꯦꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯩꯅ ꯊꯣꯛꯄ ꯍꯦꯛꯇ ꯇꯧꯒꯦ ꯑꯗꯨꯗꯤ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯂꯒꯦꯀꯣ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯑꯃꯥꯏꯕ ꯍꯩꯇꯣꯟ ꯂꯥꯗꯨ ꯃꯈꯨꯠꯇꯨꯅ ꯄꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ ꯑꯔꯨꯕꯤꯅ ꯍꯩꯖꯩ ꯑꯉꯥꯡ ꯃꯆꯥ ꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯎꯍꯟꯕ ꯌꯥꯕ꯭ꯔꯗꯣ ꯑꯩꯈꯣꯏꯕꯨ ꯃꯥꯅ ꯌꯨꯝ ꯄꯥꯟꯅꯕꯁꯤꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦꯗꯅ ꯇꯥꯅꯕ ꯍꯣꯠꯅꯔꯝꯕ ꯏꯁ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯃꯨꯛ ꯌꯦꯡꯉꯣꯕ ꯅꯪꯅ ꯍꯥꯟꯅ ꯍꯧꯔꯛꯂꯕꯅꯤꯅ ꯑꯩꯅꯁꯨ ꯑꯃꯨꯛ ꯇꯧꯕ ꯇꯥꯕꯅꯤ ꯑꯩꯁꯦ ꯑꯔꯨꯕꯤꯅꯤ ꯃꯤ ꯑꯃꯇ ꯍꯦꯟꯖꯤꯜꯂꯛꯄꯈꯩꯗꯤ ꯌꯥꯔꯣꯏ ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯌꯨꯝꯗꯨꯗ ꯂꯩꯕ ꯉꯝꯗꯅꯕ ꯑꯩꯅ ꯇꯧꯅꯤꯕ ꯍꯦ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯁꯥꯕ ꯃꯥꯅ ꯅꯤꯡꯂꯤꯕꯗꯨ ꯊꯨꯡꯂꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯍꯔꯥꯎꯕ ꯑꯃꯁꯨ ꯐꯥꯎ ꯃꯍꯥꯛ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯉꯥꯏꯔꯤ ꯀꯟꯅ ꯉꯥꯏꯔꯤ ꯌꯥꯝꯅ ꯀꯟꯅ ꯃꯍꯥꯛ ꯉꯥꯏꯕꯗ ꯑꯋꯥꯕ ꯐꯥꯎꯗꯦ ꯉꯥꯏꯔꯤ ꯍꯦꯛꯇꯃꯛ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯒꯦ ꯈꯟꯅ ꯃꯍꯥꯛ ꯉꯥꯏꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯕ ꯇꯨꯡ ꯀꯣꯟꯅ ꯊꯪꯗ ꯑꯣꯖꯥ ꯃꯥꯏꯕ ꯍꯩꯇꯣꯟꯗꯨ ꯃꯈꯨꯠꯇ ꯀꯔꯤꯅꯣꯝ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯃꯥꯏꯕ ꯍꯩꯇꯣꯟꯅ ꯍꯥꯏ ꯕꯦꯝꯃ ꯁꯣꯝꯗ ꯅꯃꯥꯏ ꯎꯟꯁꯤꯜꯂꯣ ꯑꯣꯖꯥ ꯃꯥꯏꯕ ꯌꯥꯔꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯂꯥꯏ ꯈꯨꯔꯨꯝꯅꯩ ꯐꯖꯅ ꯈꯨꯔꯨꯝꯅꯩ ꯃꯩꯔꯤ ꯀꯥꯏꯗꯨ ꯆꯨꯝꯅ ꯍꯦꯛꯇ ꯆꯥꯈ꯭ꯔꯦ ꯊꯕꯛ ꯑꯁꯤ ꯇꯧꯕꯗ ꯑꯌꯦꯠ ꯑꯄꯟ ꯑꯃꯠꯇ ꯂꯩꯔꯣꯏꯗꯣꯔꯤ ꯊꯕꯛꯁꯤ ꯇꯧꯕꯗ ꯑꯐꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤꯀꯣ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯁꯦꯡꯕꯒꯤꯔꯣ ꯍꯥꯏꯔꯤꯁꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯁꯦꯡꯕꯅꯤ ꯁꯤ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯁꯤ ꯑꯩꯅ ꯁꯤꯁꯤꯅ ꯌꯣꯝꯂꯤꯕꯁꯤ ꯁꯩ ꯍꯥꯏꯕ ꯎꯗꯨꯒꯤ ꯃꯩꯇꯥꯟ ꯇꯛꯈꯥꯏꯕꯅꯤ ꯑꯆꯝꯕ ꯑꯃ ꯅꯠꯇꯦꯀꯣ ꯃꯁꯤ ꯌꯥꯝꯅ ꯂꯨꯈ꯭ꯔ ꯄꯣꯠꯅꯤ ꯍꯩꯗꯣꯛꯍꯟꯕꯒ ꯌꯥꯄꯣꯟꯇꯦꯀꯣ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯁꯤꯁꯤꯅ ꯅꯪꯅꯅꯦ ꯑꯍꯤꯡꯗꯅꯤ ꯈꯪꯗꯦ ꯃꯈꯣꯏꯅ ꯎꯔꯣꯏ ꯈꯪꯂꯣꯏꯗꯕ ꯇꯥꯟꯖꯥ ꯑꯃꯗ ꯃꯈꯣꯏꯅ ꯍꯦꯛ ꯂꯩꯅꯔꯤꯕ ꯀꯥ ꯈꯨꯗꯤꯡꯗ ꯄꯥꯔꯞꯅ ꯀꯣꯏꯆꯥꯏ ꯐꯃꯨꯡꯒꯤ ꯃꯈꯣꯡ ꯃꯔꯤꯃꯛꯇ ꯅꯠꯇ꯭ꯔꯕꯁꯨ ꯑꯅꯤꯗ ꯑꯣꯏꯔꯕꯁꯨ ꯃꯁꯤꯁꯦ ꯈꯔ ꯆꯥꯏꯈꯥꯏꯔꯒ ꯊꯝꯃꯨ ꯁꯃꯥꯏꯕ ꯁꯤꯃꯛꯅꯤ ꯃꯍꯥꯛꯅ ꯑꯩꯒꯤꯗ ꯇꯧꯔꯝꯈꯤꯕꯗꯣ ꯑꯩꯅꯗꯤ ꯎꯐꯨꯜꯅꯤ ꯀꯥꯏꯅ ꯈꯜꯂꯨꯔꯤꯕ ꯄꯪꯕ ꯌꯥꯗꯦ ꯏꯕꯦꯝꯃ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯃꯛꯇꯣ ꯅꯨꯃꯤꯠ 6-4ꯗ ꯁꯣꯏꯗꯅ ꯑꯑꯣꯟꯕ ꯎꯔꯛꯀꯅꯤ ꯌꯦꯡꯉꯨ ꯅꯪꯒꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯇꯧꯕ ꯊꯕꯛꯇꯤ ꯉꯁꯤ ꯐꯥꯎꯕ ꯁꯣꯏꯗ꯭ꯔꯤꯕꯅꯤ ꯅꯪꯅ ꯄꯥꯝꯕꯗꯣ ꯁꯣꯏꯗꯅ ꯊꯨꯡꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯗꯤ ꯄꯥꯏꯁꯤꯠ ꯊꯕꯛꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪ ꯇꯧꯒꯗꯕꯅꯤꯀꯣ ꯍꯣꯏ ꯁꯣꯏꯗꯅ ꯇꯧꯖꯒꯦ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯑꯃꯨꯛ ꯁꯣꯏꯗꯅ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯒꯦ ꯍꯣꯏ ꯆꯠꯂꯨ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯥꯏꯗꯨꯅ ꯑꯔꯨꯕꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯋꯥꯈꯜꯗꯁꯨ ꯊꯕꯛ ꯑꯗꯨ ꯍꯣꯔꯦꯟ ꯍꯦꯛꯇ ꯁꯣꯏꯗꯅ ꯇꯧꯔꯒꯦ ꯍꯥꯏꯅ ꯁꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯃꯥꯏꯕ ꯍꯩꯇꯣꯟꯅ ꯍꯥꯏꯖꯍꯧꯏ ꯅꯨꯡꯉꯥꯏꯗꯧꯔꯤ ꯀꯨꯝꯍꯩꯁꯦ ꯃꯍꯨ ꯑꯅꯤ ꯑꯃꯗꯤ ꯃꯥꯏꯕꯒꯤ ꯀꯨꯝꯍꯩꯅꯤ ꯃꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯇꯧꯔꯕ ꯑꯗꯨꯗꯤ ꯀꯝꯗꯧꯕ ꯇꯥꯕ ꯊꯥꯕꯜꯂꯩꯅ ꯑꯩꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯒ ꯄꯥꯎ ꯇꯝꯂꯅꯤ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯊꯕꯛ ꯇꯧ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯔꯅꯤ ꯀꯥꯟꯅꯗꯦ ꯍꯟꯗꯛꯇꯤ ꯃꯈꯣꯏꯗꯒꯤ ꯁꯦꯜ ꯈꯔ ꯌꯥꯝ ꯍꯦꯛꯇ ꯂꯧꯊꯣꯛꯀꯦ ꯀꯅꯥꯅ ꯈꯪꯕꯅꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩꯁꯦ ꯏꯅꯥꯛ ꯈꯨꯜꯂꯨ ꯍꯥꯏꯅ ꯇꯝꯂꯝꯕꯁꯨ ꯑꯁꯨꯝꯅ ꯍꯦꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯅ ꯃꯍꯥꯛ ꯂꯩ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯏꯃꯨꯡ ꯑꯗꯨꯗ ꯀꯅꯥꯝꯇꯒꯤ ꯈꯣꯟꯖꯦꯜ ꯇꯥꯟꯅꯈꯤꯗ꯭ꯔꯦ ꯑꯔꯨꯕꯤ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯃꯍꯥꯛꯇꯤ ꯊꯕꯛ ꯑꯁꯤ ꯇꯧꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯗꯨꯅ ꯂꯩꯕ ꯑꯣꯏꯕꯅ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯅ ꯂꯩꯔꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯃꯤ ꯑꯃꯠꯇꯒꯤ ꯃꯈꯣꯜ ꯇꯥꯔꯛꯇ꯭ꯔꯕꯗꯨꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯊꯝꯈꯤꯕ ꯄꯣꯠꯁꯦꯝ ꯌꯥꯎꯔꯃꯌꯨꯝ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯔꯤ ꯑꯗꯨꯒ ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯍꯣꯏꯒꯤ ꯀꯥꯔꯣꯝꯗ ꯆꯪꯁꯤꯜꯂꯤ
ꯆꯥꯛꯈꯨꯝ ꯑꯗꯣꯝꯗ ꯍꯥꯟꯅ ꯆꯪꯗꯨꯅ ꯎꯠ ꯃꯀꯨꯞꯇꯨ ꯆꯥꯏꯒꯦ ꯍꯥꯏꯅ ꯐꯥꯛꯇꯣꯛꯏ ꯃꯗꯨꯗ ꯃꯇꯨꯡ ꯑꯗꯨꯗꯒꯤ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯀꯩꯅꯣ ꯑꯍꯤꯡꯁꯤꯗ ꯃꯤꯒꯤ ꯆꯥꯛꯈꯨꯝ ꯆꯪꯉꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯀꯔꯤ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅꯣ ꯊꯥꯕꯜꯂꯩꯅ ꯂꯥꯎꯔꯛꯄꯅꯤ ꯑꯔꯨꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯃꯌꯣꯝꯗꯨ ꯃꯈꯥꯗ ꯁꯠ ꯇꯥꯈꯤ ꯃꯗꯨꯗ ꯊꯥꯕꯜꯂꯩꯅ ꯌꯦꯡꯗꯨꯅ ꯀꯩꯅꯣ ꯁꯤ ꯑꯁꯤꯕꯨ ꯀꯩꯅꯣ ꯍꯩꯃꯥ ꯃꯩꯇꯥꯟ ꯃꯀꯨꯞꯅꯤꯅ ꯑꯁꯤꯗꯤ ꯀꯔꯤꯒꯦ ꯑꯍꯤꯡꯁꯤꯗ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯄꯨꯁꯤꯟꯗꯨꯅ ꯅꯪꯅ ꯇꯨꯃꯤꯟꯅ ꯆꯪꯂꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯏꯆꯦꯒꯤꯁꯦ ꯑꯩ ꯁꯨꯝ ꯆꯤꯡꯅꯔꯛꯏ ꯏꯆꯦꯒꯤꯁꯤ ꯇꯨꯃꯤꯟꯅ ꯑꯩꯈꯣꯏꯗ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯇꯧꯔꯤꯕ꯭ꯔꯥ ꯍꯥ ꯈꯨꯝꯃꯣ ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯔꯨꯕꯤ ꯃꯁꯥꯗꯨ ꯏꯄꯥ ꯍꯦꯛ ꯄꯥꯈꯠꯂꯤ ꯋꯥ ꯉꯥꯡꯕꯒ ꯉꯝꯗꯦ ꯃꯥꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯕ ꯊꯕꯛ ꯑꯗꯨꯃꯗꯤ ꯇꯧꯕ ꯐꯪꯗ꯭ꯔꯦ ꯁꯦꯜ ꯑꯗꯨ ꯆꯪꯅ ꯄꯨꯔꯛꯄ ꯄꯣꯠꯇꯨ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯊꯥꯕꯜꯂꯩꯅ ꯄꯉꯥꯡꯇ ꯉꯥꯡꯉꯤ ꯃꯗꯨ ꯈꯨꯝꯕꯒꯤ ꯃꯍꯨꯠꯇ ꯃꯃꯥꯏ ꯂꯩꯇꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯄ꯭ꯔꯕꯞ ꯆꯠꯈꯤ ꯊꯥꯕꯜꯂꯩꯅ ꯍꯥꯏꯔꯤ ꯏꯆꯦꯅ ꯅꯔꯣꯟꯗ ꯑꯍꯤꯡ ꯑꯁꯤ ꯇꯧꯒꯦ ꯇꯧꯔꯝꯃꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯄꯣꯠꯁꯦꯝ ꯀꯩꯁꯨ ꯇꯧꯕ ꯁꯥꯏ ꯌꯥꯝꯅ ꯍꯩꯔꯕꯣ ꯑꯁꯨꯝꯅ ꯇꯧꯕ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯗꯨꯅ ꯑꯁꯨꯝꯅ ꯇꯧꯕ ꯁꯥꯕ ꯌꯥꯝꯅ ꯉꯝꯃꯤꯅ ꯅꯪꯗꯤ ꯂꯨꯅ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯍꯦꯛꯇ ꯀꯩꯒꯤꯅꯣ ꯆꯪꯈ꯭ꯔꯤꯕ ꯊꯣꯛꯂꯛꯑꯣ ꯆꯞ ꯆꯥꯅ ꯋꯥ ꯉꯥꯡꯅꯁꯤ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯅꯦ ꯀꯤꯔꯕꯣ ꯑꯍꯤꯡ ꯑꯗꯨꯗ ꯀꯣꯏꯔꯥꯎ ꯍꯦꯛ ꯂꯥꯎꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯔꯨꯕꯤ ꯃꯥꯏꯕ ꯍꯩꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯥꯎ ꯇꯝꯂꯩ ꯑꯣꯖꯥ ꯃꯥꯏꯕ ꯑꯣꯏꯗ꯭ꯔꯤ ꯉꯔꯥꯡꯒꯤꯗꯨ ꯑꯣꯏꯗ꯭ꯔꯤ ꯑꯩꯅꯗꯤ ꯃꯈꯣꯏ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯑꯗꯨꯕꯨ ꯇꯧꯕ ꯍꯧꯅꯕ ꯆꯥꯛꯈꯨꯝꯂꯣꯝꯗ ꯍꯥꯟꯅ ꯆꯪꯕꯅꯤ ꯇꯨꯡꯗꯒꯤ ꯍꯦꯛꯇ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯈꯥꯗ ꯂꯣꯏꯅ ꯍꯩꯗꯣꯛꯈ꯭ꯔꯦ ꯄꯨꯡꯃꯥꯡ ꯃꯥꯡꯂꯦ ꯑꯃꯨꯛ ꯇꯣꯏꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯕꯁꯤꯗꯤ ꯀꯔꯤꯅꯣ ꯃꯥꯒ ꯃꯥꯟꯅꯕ ꯇꯟꯗꯨꯅ ꯑꯩ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯀꯥꯗ ꯆꯪꯂꯒ ꯂꯩ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯗꯨꯛ ꯂꯨꯕ ꯊꯕꯛ ꯑꯗꯨꯕꯨ ꯂꯥꯏꯅ ꯍꯦꯛꯇ ꯃꯥꯡꯍꯟꯕ ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯐꯠ ꯁꯠ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯨ ꯑꯣꯏꯗꯦ ꯑꯩ ꯀꯣꯛ ꯉꯥꯎꯏꯗ ꯑꯣꯖꯥ ꯃꯥꯏꯕꯅ ꯎꯄꯥꯏ ꯑꯝꯇꯪ ꯊꯤꯕꯤꯌꯨ ꯑꯩ ꯌꯥꯝꯅ ꯄꯦꯟꯈꯤꯗ꯭ꯔꯦ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯥꯕꯜꯂꯩꯁꯨ ꯆꯪꯂꯛꯏ ꯃꯍꯥꯛꯅ ꯉꯁꯤ ꯑꯃꯨꯛ ꯃꯥꯏꯕ ꯍꯩꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯃꯥꯅ ꯑꯩꯒꯤ ꯊꯛꯇ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯔꯛꯂꯕ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕ ꯌꯥꯗ꯭ꯔꯦ ꯑꯣꯖꯥ ꯃꯥꯏꯕꯁꯤꯒ ꯇꯥꯟꯅꯔꯒ ꯀꯔꯤꯅꯣ ꯉꯥꯛꯊꯣꯛꯅꯕ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯏ ꯃꯪꯒꯣꯜꯗ ꯑꯣꯖꯥ ꯃꯥꯏꯕꯗꯨꯒ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯤꯕꯗꯨ ꯎꯏ ꯈꯔ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯑꯃꯨꯛ ꯂꯥꯛꯆꯔꯤ ꯍꯩꯇꯣꯟꯒ ꯑꯔꯨꯕꯤꯒ ꯄꯨꯂꯞ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯊꯥꯕꯜꯂꯩꯁꯨ ꯅꯨꯄꯤꯗꯨꯗ ꯍꯦꯛ ꯌꯦꯡꯂꯨꯕꯅꯤ ꯃꯤꯠꯀ ꯆꯥꯟꯅꯩ ꯃꯁꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯥꯏꯕ ꯍꯩꯇꯣꯟ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯍꯥꯏ ꯅꯪꯅ ꯂꯥꯛꯄꯒꯤ ꯃꯔꯝꯁꯨ ꯈꯪꯏ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤ ꯌꯧꯔꯕꯗꯤ ꯅꯪꯒꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯕꯛ ꯑꯝꯇ ꯑꯩ ꯇꯧꯕ ꯉꯝꯂꯔꯣꯏ ꯅꯈꯣꯏ ꯆꯠꯂꯣ ꯌꯥꯔꯦ ꯑꯩ ꯀꯔꯤꯁꯨ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯏꯃꯨꯡꯗ ꯆꯪꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯁꯠ ꯆꯪꯈꯤ ꯊꯣꯡ ꯆꯦꯠꯅ ꯂꯣꯟꯁꯤꯟꯈꯤ ꯑꯅꯤꯗꯨ ꯃꯤꯠꯀ ꯌꯦꯡꯅꯩ ꯋꯥ ꯉꯥꯡꯅꯗꯦ ꯑꯔꯨꯕꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯈ꯭ꯔꯦ ꯊꯥꯕꯜꯂꯩꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯏ ꯑꯔꯨꯕꯤꯅ ꯇꯞꯅ ꯃꯥꯏꯕꯁꯤꯅ ꯑꯣꯏꯔꯦꯀꯣ ꯏꯆꯦꯒꯤꯁꯨ ꯀꯥꯟꯅꯔꯝꯗ꯭ꯔꯤ ꯏꯅꯥꯎ ꯑꯗꯨꯒꯤ ꯁꯔꯨꯛ ꯌꯨꯝ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯏꯆꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯏꯆꯦ ꯅꯅꯥꯎ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯅꯥꯎꯅ ꯍꯥꯟꯅ ꯊꯣꯛꯍꯟꯕꯅꯤ ꯌꯥꯔꯦ ꯏꯆꯦ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ ꯁꯦꯜꯁꯨ ꯃꯌꯥꯝ ꯇꯤꯡꯂꯝꯃꯅꯤ ꯅꯪꯁꯨ ꯏꯆꯦꯁꯨ ꯇꯤꯡꯈ꯭ꯔꯦ ꯀꯥꯟꯅꯗꯕꯗ ꯁꯦꯜ ꯃꯥꯡꯍꯜꯂꯦ ꯇꯧꯔꯤꯁꯤ ꯃꯤꯅ ꯈꯪꯈ꯭ꯔꯒ ꯌꯥꯝꯅ ꯐꯖꯗꯦ ꯍꯥꯏꯗꯣꯛꯅꯒꯨꯝꯁꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯏꯆꯦ ꯑꯅꯤꯗꯨ ꯋꯥꯍꯩ ꯑꯃ ꯑꯅꯤꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ